Hi ma'am, ma'am ngasi ki video sidi ina inam pida prank call tugoi ne bako ado ma'am prank call sidi ina samaina haijana doi ne ba mabai na ingonda dhoka daure ma nupi atoppa leramne kholame nupi ga wari sanarame kholame na haijan doi ne ba ado ma'am magi reaction da pese minna se bako ado di ma'am ai call daurage ko tanggal kure Hello? Hello, Nauba? Oi. Pwede no? Lagi di mga... Kenapa? Ay handa wakal jam nungaite ko. Kenapa? Nauba ya ngonda dhoka daure Kenapa? magi mobile do ai na ngai pai bado sangdana pai de bako angang ne doi ge video number khot pa na ne angang na ne da sangdana mai mobile do jing de ba na ngai di hamra ai do ba so ina jing dra mare kaina kena to dana thawai bi dana ne hamra mai video mobile se ga nupi ga whatsapp ta wari sana bai khona bai mo office ki nupi wari sana bai khona bai mi am taw le bai wani Video sa ni. natte dum sonai natte ya Kaya ka na as khande asamis ta ga taw ga thanara me bai je samis mo rondu su dam khang dam na de mai mong ma taw si suni hada mong ma taw khlai ba ꯑꯩꯉꯣꯟꯗ ꯊꯤ ꯊꯤꯅ ꯉꯥꯡ ꯈꯣꯠꯇꯅ ꯍꯟꯗꯛ ꯃꯑꯣꯡ ꯑꯃ ꯇꯧꯈꯠꯂꯛꯏꯕ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕ ꯋꯥꯈꯜ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤꯅꯦꯕꯣ ꯑꯩ ꯍꯟꯗꯛ ꯑꯩ ꯈꯪꯗꯦ ꯑꯩ ꯇꯜꯂꯦ ꯑꯩ ꯈꯜꯂꯨꯔ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯊꯥꯗꯣꯛꯂꯛꯑꯁꯤꯔ ꯍꯥꯏꯅ ꯈꯟꯖꯜꯂꯛꯑꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯄꯄꯥꯗ ꯐꯣꯟ ꯇꯧꯔ ꯂꯧ ꯂꯥꯎ ꯍꯥꯏꯁꯤꯔ ꯍꯥꯏꯅ ꯈꯜꯂꯛꯑꯕꯅꯤ ꯑꯩ ꯑꯉꯥꯡꯅꯦ ꯀꯩꯅꯦ ꯂꯥꯛꯄꯁꯨ ꯉꯝꯃꯣꯏ ꯑꯩ ꯋꯥꯈꯜ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯇꯧꯏ ꯕꯦꯕꯥꯔꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩ ꯉꯥꯏꯈꯣ ꯅꯪ ꯐꯖꯅ ꯍꯪꯉꯛꯑꯣ ꯍꯥꯟꯅ ꯍꯪꯅꯔꯗꯤ ꯐꯣꯟꯗꯗꯤ ꯊꯥꯗꯧꯔꯒ ꯉꯥꯡꯅꯅꯤꯕ ꯍꯪꯉꯣ ꯑꯝꯇ ꯀꯩ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯨꯝ ꯍꯪꯉꯨꯅꯦ ꯍꯪꯉꯦ ꯀꯃꯥꯏ ꯍꯥꯏꯔꯛꯀꯦꯕ ꯀꯩ ꯍꯥꯏꯗꯣꯔꯤ ꯃꯥꯗꯤ ꯇꯧꯗꯦ ꯈꯣꯠꯇꯦ ꯗꯇꯅꯤꯅ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯗꯩꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯎꯕꯗ ꯄꯨꯔꯥ ꯈꯦꯠꯅꯔꯦꯕ ꯃꯑꯣꯡꯗꯣ ꯎꯕꯗ ꯈꯪꯕ꯭ꯔꯥ ꯅꯪ ꯄꯄꯥꯗ ꯑꯝꯇ ꯍꯥꯏꯒꯦꯔꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯩ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯈꯥꯡꯉꯦ ꯇꯧꯅꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯈꯣ ꯀꯩꯅꯦ ꯑꯩ ꯌꯨꯝꯗ ꯃꯉꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯖꯜꯂꯛꯑꯦ ꯑꯩ ꯃꯣꯏꯗ ꯍꯥꯏꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯃꯣꯏꯗ ꯍꯥꯏꯈꯤꯕꯅ ꯐꯒꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯉꯥꯏꯈꯣ ꯋꯥꯔꯝꯗ ꯅꯪꯒꯤ ꯇꯧꯅꯕꯣꯕ ꯅꯪ ꯋꯥꯔꯤꯁꯤꯟꯅꯕ ꯎꯕ꯭ꯔꯣꯅ ꯍꯟꯗꯒ ꯐꯣꯟ ꯋꯥꯔꯤꯗꯤ ꯀꯥꯏꯗꯩ ꯁꯨꯅꯗꯣꯔꯤꯒꯦ ꯃꯥ ꯑꯌꯨꯛ ꯍꯧꯒꯠꯂꯛꯑꯅꯤ ꯑꯗꯩ ꯑꯌꯨꯛꯀꯤ ꯂꯣꯏꯁꯟ ꯈꯣꯠꯆꯟ ꯂꯣꯏꯔꯒ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯅꯤ ꯑꯗꯩ ꯁꯟꯗꯥ ꯇꯥꯔ ꯍꯜꯂꯛꯑꯦ ꯀꯔꯝꯕ ꯃꯇꯝꯗ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯗꯣꯔꯤꯒꯦ ꯑꯩꯅ ꯅꯪ ꯐꯣꯟ ꯇꯧꯕꯗꯤ ꯃꯣꯏꯗ ꯇꯧꯔꯝꯃꯤꯔꯣ ꯍꯣꯏꯕ ꯑꯗꯩ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣ ꯀꯩꯀꯥꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯃꯤ ꯃꯥꯏ ꯃꯣꯕꯥꯏꯜꯗ ꯑꯗꯨ ꯃꯥꯏ ꯀꯩ ꯃꯊꯧ ꯇꯥꯒꯦꯕ ꯃꯥꯅ ꯃꯤ ꯃꯣꯕꯥꯏꯜꯗꯣ ꯃꯤꯒꯤ ꯐꯣꯇꯣꯗ ꯃꯥꯏ ꯃꯣꯕꯥꯏꯜꯗ ꯍꯥꯞꯄꯒꯦ ꯍꯣꯏꯕ ꯆꯨꯝꯁꯨ ꯋꯥꯏꯁꯤꯟꯅ ꯁꯥꯟꯅꯕꯅꯤ ꯀꯩꯀꯥ ꯃꯣꯏ ꯊꯕꯛꯀꯤ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯩꯅꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯅꯪ ꯄꯄꯥꯅ ꯈꯜꯂꯤꯅꯦ ꯍꯥꯏꯗꯤ ꯈꯜꯂꯤ ꯃꯉꯣꯟꯗ ꯐꯒꯅ ꯇꯧꯔꯒ ꯁꯥꯟꯅꯔꯤꯕ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯅꯥꯎꯕꯣ ꯍꯣꯏ ꯑꯩ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯦ ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯣ ꯀꯩꯅꯣ ꯑꯩ ꯅꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯁꯜꯂꯤꯅꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯊꯥꯖꯩꯔꯣ ꯅꯪ ꯉꯁꯥꯏꯗꯩ ꯑꯍꯥꯟꯕ ꯊꯥꯖꯔꯝꯗꯦꯀꯣ ꯅꯪ ꯍꯥꯏꯔꯛꯄꯗꯣ ꯍꯧꯖꯤꯛ ꯀꯣꯟ ꯊꯥꯖꯔꯛꯏ ꯅꯣꯏ ꯏꯕꯥꯏ ꯇꯧꯒꯗꯕ ꯃꯥꯟꯗꯦꯅ ꯈꯜꯂꯤꯕ ꯇꯧꯗꯦꯗ ꯀꯥꯏꯗꯅꯣ ꯑꯩ ꯅꯉꯣꯟꯗ ꯁꯨꯝ ꯄ꯭ꯔꯦꯡ ꯇꯧꯁꯜꯂꯤꯅꯤꯗ ꯑꯗꯨꯅꯦꯕ ꯅꯪ ꯐꯣꯇꯣ ꯌꯥꯎꯔꯝꯃꯤ ꯀꯥꯏꯗ ꯑꯣꯏꯗꯣ ꯊꯥꯖꯔꯛꯏꯕ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪ ꯇꯧꯗꯦ ꯁꯨꯝ ꯂꯩꯔꯝꯃꯤꯅꯦ ꯑꯗ ꯐꯥꯎꯕꯤ ꯑꯩꯗꯤ ꯁꯤꯡꯕꯅꯦ ꯁꯨꯃꯥꯏꯅ ꯂꯥꯎꯔꯦ ꯑꯩꯅ ꯈꯜꯂꯤꯕ ꯄ꯭ꯔꯦꯡ ꯀꯣꯜꯁꯦ ꯑꯩꯅ ꯃꯉꯥꯗ ꯃꯃꯥꯗ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯝꯃꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯃꯣꯏꯗ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯑ ꯑꯍꯟꯅꯤꯅ ꯑꯃꯨꯛ ꯇꯥꯔ ꯀꯩ ꯁ꯭ꯋꯥꯏ ꯂꯥꯎꯏꯅ ꯀꯩꯗꯧꯕ ꯈꯪꯗꯦꯅ ꯑꯃꯨꯛ ꯄꯥꯈꯠꯄ꯭ꯔꯥ ꯈꯪꯗꯦꯅ ꯑꯩ ꯅꯉꯣꯟꯗ ꯇꯧꯁꯜꯂꯛꯏꯅꯦꯕ ꯑꯗꯨꯅꯦ ꯑꯩ ꯕꯛꯇ ꯀꯩꯅꯣꯝ ꯈꯜꯂꯨꯔꯦ ꯀꯩꯗꯧꯔꯝꯃꯣꯏ ꯍꯥꯏꯅ ꯂꯩ ꯏꯅꯥꯛꯇ ꯂꯦꯞ ꯂꯩ ꯏꯃꯥ ꯇꯥꯔꯤ ꯀꯟꯅ
ꯑꯩ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄ ꯑꯃ ꯅꯝꯃꯝꯃꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯎꯝ ꯑꯗꯨꯒ ꯏꯁ ꯃꯁꯤꯗꯤ ꯀꯦꯔꯤꯉꯩꯁꯤꯒ ꯃꯇꯥ ꯆꯥꯔꯦ ꯅꯪꯉꯣꯟꯗꯁꯨ ꯑꯣꯏꯅ ꯄ꯭ꯔꯦꯡ ꯀꯣꯜ ꯑꯃ ꯇꯧꯊꯣꯛꯑꯒꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯧꯊꯣꯔꯛꯄ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅ ꯁꯦꯠꯆꯟ ꯆꯥꯁꯟꯕ ꯑꯗꯩꯗꯤ ꯇꯜꯂꯤꯅꯀꯣ ꯑꯗꯨꯗꯨꯅ ꯁꯨꯝ ꯇꯧꯍꯧꯔꯕ ꯐꯔꯦ ꯐꯔꯦ ꯊꯝꯃꯒꯦ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯎꯝ ꯎꯝ ꯇꯥꯏ ꯎꯝ